Jiri Tipaimukh lambi ki saruk khara Nonggi eshingna puthakhibadagi Jiribam Borobekra Sub-Division ga lambi faonadare thaudoga dungarang ayuk ki pung 10 rom taba aduwaida JT Road paringi Jiribam dagi kilometer 3 rom Borobekra Sub-Division rom da chatlaga leiba modvum village aduwaida thokibani hairi thaudoga sigi matang da hauji JT Road asada lambi semliba myoy singa unabada phongdoropagi matung ina Jiribam mafam asi jingjum jentapam oibada natana lambi asi pakthoknana basembagi saruk moina kalvat thaduna thamliba mafam amani Jiribam kalvat mari romsu isingi chel aduna puthakhre adubu nong asina leblabadi lambi asi nongmada semjinduna chatnaba yaba fawbadi ngamgani haina phongdoki Nakalamromda lambi talibasana maram oiraga Jiribam dagi Borobekra chatok chasin tawriba line ki gari sing chena khidre amadi lanai ki gari kyasu mafam adudagi hanakre lambi tatpasana maram oiraga Borobekra Sub-Division romda laikhiba myoisingna pochei puthok pusin tawba yadabadagi awaba kayadi mayoknari panbayai haukhiba numit kharani gi mamangda Jiribamda nungsit yawba nong leptana chubana maram oiraga Jiribam gi mafam kayada uwa kaya tekpadanatana yum kaya amangata thokrabani